Nongan ba misiga mari lainana JSC semkhre nungsinabi nupigi mayumda miyam thomjinkhre nungsinabi nupigang angang ba masugi swift car ama tongduna punna sanminakhiba mathangi numita si baksang oina fangkhiba nongan ba misiga mari lainana ngasi JSC semkhre loinana laikhidraba miyoy asiga nungsinarambini haiba nupi adugi mayumda miyam thomjinkhre haire pawasina hai laikhidraba AK nongan bagi laikai oiriba kwa kaithel lamdongda ngasi miyamgi oiba mifam ama pangthoktuna misi asigi matangda JSC ama sembaga loinana warep kaya su lauke tungda ngasi ayuk pung 12 kunthra rom tabada laikhidraba nongan baga punna sanminakibini haiba Sonia ge kwa kaithel thongnokjam mamang laikai da leiba mayumda miyamna thomjinke matamduda Sonia haidiba nupi ase yum maduda lengdana ubada miyamna angakpu poknakhe mahakpu police na faduna machin hangbiyo haina miyamna kholaw kaya lawki haire amaromda ngarang kangpokpi police station gi manung chanba changobungda singnaningai oiba mawongda sina fangkhiba kwa kaithel lamdong haino khongnembi dage akoi jam nongan ba chahi kunthra ga taret apokpa laikhidraba akoi jam langam ge haksang police na mafam madudagi laukhatlaga rims ki mokta postmortem tawna ba thamkhre singnaningai oiba misi asiga mari lainana ngasi ayok police amadi forensic expert singa loinana thokdok thokpa maduda satuna kumna investigation chathakhe mafam adudagi nongan babu hatpada sizinaba oiramba yai haina chingnaba I tairaba nungsing forensic science ki team singna laukhatkhre nongan bana tongduna chatkhiba angang ba masugi Maruti Swift car registration number MN1 S0866 thokdok thokpa maduda adumak leramkhi haire laikhidraba nongan bage imung manungna phongdorokpagi matungina de nongan ba mahaki nungsinabi Sonia kaubi nupi amaga angang ba machuge Maruti Swift car asi tongduna thangja numita Senapati da satkhibadagi thiba khangduna leirakhiba nei masigi matungda police na makhoi mangkhibagi pau pirabadage police na makhoi bu thibagi thabak sathakiba nei aduga ngarang nongmaijing numita nongan bagi asi bhaksang oina kangpokpi PS ki manung chanba changobungge asukpa jangal amada sina phangkhibani haire yuwa habada sekhiba lising kunthra ga humdo yen khre masidagi saruk ani natraga ani dagi su hen ganeng Turkey amasung Syria da chauba yuwa hakhi badudage haujik fangliba siba masing lising kunthra ga humdo adudage siba masing adu saruk ani natraga ani dagi hen gani haina UN relief ship Martin Griffiths na haikre malem da tang na phangba sanaman binganu lamphel da chakta ba hore local name da sanaman binganu haina khangnaba malem da tang na phangba Mendren da Imphal West ke lamphel gi wetland da chakta ba hore ngarang February 18 ge ayuk pung 9 ta ba matamda bird lover group chekla gi team na lamphel gi wetland da sanaman binganu chaktaram ba theng rakhiba nei Myanmar gi civilian sing nongmai puraga satpa yare Myanmar da military junta amasung pro democracy rebel sing gi marakta akan bakhut thongna basina maram oiraga Myanmar government ta henna lowelis oiba civilian sing nongmai puraga sathok sasin tawna ba license gun sing apply tawba yare pro junta militant amadi security organization sing na military regime asige home affairs ministry na issue tawba permit ka loina na pistol rifle amadi automatic weapon sing paiba yaraga nei military junta gi maikidagi thawung ase pro democracy militant sing thengnanabani hairabasu masina laiwak adu de hena hingsa thokna bagi maram mama oigani haine expert sing na phongdok le exam da aranba tawramba sing punsi chupa phadok pi raba yai chief minister Uttarakhand ge chief minister Puskar Singh Dhami na state asida tongan ba recruitment sing gi matang da paper leak oirambagi thokdok kaya thokle badubu akan bamong da yaning da phongdok khibaga loina na makata na question leak ohen bada sena ba miyoy sing amade exam da aran ba thabak taw ba miyoy sing mapunsi supa jail gi fadok pi ba natraga na yamdra bada chahi tara fadok pi gani haire aroi bada tabi di bapum namak po thagachare